ngasi phongkiba tongan tongan ba manipuri sifongsingdagi amasum thokiba thawdo wathokingdagi maruebi i pausing miyamda thamjagi ahanbada kanglipaki maira newsdagi lokhasaraga manipur thokliba violence foreign agency ki khut yawi haibagi singnaba RSS ki lusing mana phongdokre rashtriya yosma sevak sangha RSS hawdokibagi miyamna piba Bordor lupasigi sarsang salak mohon Bagawatna Manipur House Sathariba Kangluk Irangsi Mapaleba ki forcing Lautu Naraga Tokan Ra Havigi Sing Bafongtokre English Maga Samapan Kunga Mangagi Vijaya Dasamiki Numita Linkat Kiba RSS na Sahi Kudingi Tuan Tuan Tauramga Badat Amadi Malemgi Mapam Kyada Bia Dasami Usap Haina RSS ki Foundation DS Pangtoki Maharashtra gi Nagpur si Pangtopa Vijaya Dasami Usapta Wangang Laduna RSS ki Param Pujania Dr. Mohon Bagawatna Mapangal Kalab Sakti Sing Malemasi Makoi Goeba Masu Amakaktamak Sang Nabasai Kyari Hotnariba si Mai Pakloi Sakti Sing Sin Malemgi Mapam Kyad Makal Makakyagi Irang Tokoliamadi Tangdulaita the Kunai Moheli Nagalena Madi Mezoram Aniki Marak Labor Manipur Tangdulaita than a lady Vasi Mapalamgi could soit in a yorongani Yumlo Nabalam Singi, terrorist loop singi could yoram loidavigi Tazabakari Lehaina, Mahaki Wodol the Sing the Bufondoki. Hawki Basai Tadesi, Manipur, Santiamari Sakot Pegilamda, Kumangana, Yangna, Sangshilakumatani, Manipur si Santi Weba Lamda Mama Weba Madi, Sakot and Bapam the Bap Muamadi, Foreign Gift Force Power Agency Sing Leramloy Henning Aliti. Kanglopani Magna, Santi Pam the Foreign Forcing na. Mitayama di Kuki any Gimarakta sing sep Taduna Makatana Manipura, E Singtana was in Bayauri, having sing never Sumana Fundoki, Mount Makatana Fundoki Beda, Barata Sakti Labor Langa Amalaina Lena Kanagi Mapangal Nakari, Tawins in the Iranga Silepalatan and Sataduna Lavana, Masuda Southeast Asia gi geopolitics key role Yoram Loy having Karit Hazabali having sing never Fundoki, Santigi Warol Galoin and Manipurgi Mapam Kia the Lep and Tangbang Sevagi. Tabak Thorum Kia Pangtuliba, RSS Gumlaba Organization Mabulan, Uhana Bohona Bamadi, Manipura Tugliba Kangluk Irangashida, Singshina Bohonariba, Sikanakanagi, Tawinsin Haiba, Miamna, Kangnaruba Wapamni, Kangarabo Wapamni, Hanbalatana, RSS, the Manipura, Kianabalatana, Sebato Buguluina, Santi Hanjina Bohona Kikanaki, Manipur Irangasi Mapung Pana, Lucingi Haidabadi, Miamgi Amadi political weba, upon Matorangado, Lominabatai. Aikoi puna thamoi sengna ama toina hotnaraba matamadutata kanglup masilgi thajaba lakani kunai amada tasengba awonba si kunai du punsilaba khakta lakani atai pambay amatana revolution purakpu yaro hena sumangna makhataki atopa pawamana lamdam sigi pat marida saktab usik sing kananabagi thabak paikhat pawkre Housing Ningthamtha Sanglakpa Sigi Iroina Lamdam Sigi Part Kyad Mapal the Peraku Usik Sing Saktari Visingasi Lang Taktuna Mad Yergan Sizinaduna Kap to Hot Pigit Habak Satarakadigi Kanana Bagitaba Kaksing Forest Division Gimakada Housing Tabak Pakat Pahoradi Pauxiation of Poma Pau Himatungi Lamlaki Usik Sing Madi Mapal the Peraku Usik Sing the Quaidigi Hena Saktaba Part Singasi Karung Part Eco Part Pomlen Part Amadi Kuidum Part Heidi Bisingasini Housing Mapalgi Use Kara Sakta Horakli, Loinana, Lamdam Sigi Weba Usekia, Spot Maria Sida Saktari, Adubu, Sadan Bamishina, Lang Taktuna Madi, Yergansing Season Usik Fava Madi Hartwig Tabasi, Mauksadi, Hona Sataduna Laki, Adubu Mashidigi Naktonaba, Housing Kaksing Forest Division Gimakada, Ayunung Tilamadi Numidang Gimatamda, Petrolling Satan Usik Singasi Hatana, but Tabak Packet Pahora Hedi. Pausin High, Quaidigi and a Lang Taktuna Madi, Yergan Season Usek Hot Pigit Habak Satariba Mapamsi, Taubal Forest Division Amadi, Kaksing Forest Division Aniga, Lonaba, Hayel, Hangul Hariba Patka, Tainava Mapam Singasini, Hariba Mapam Singasida, Sanction Taubi, Kudong Sada Levadegi, Hariba Mapam Singas, the Lamlaki Usek Sing Hot Pigit Habasi, Satarakadra Habiki Singabale, Adobo Hariba Mapam Singasida Su, Petrolling Sanction Dunangak and Bigit Habak Togani, Kaksing Forest Division and Lamlaki Sa Usek Singak and Bigit Habasida, Shakmais in the Ladyba. NGO Kran Yamna Sauna Mating Pangbi Hedi Atopa Paumana Tuan Mapamani de Satakiba combined teamna Satakiba operation da Yam Labukusuklai Fogatre Nasinungalamdai Pung Ohunga Makairum Taba Matam Akanaba Pau Mapangmadigi DIG range to Hais Zogesandra Hobizam releasing Makada ASP Kaksing TSB Kramzit BDF Kaksing CDO Kaksing OC Wangu PS
SDPO Sugunu Additional SP Operation Kaksing Decoy 136 BSF amadi Bcoy 167 BSF ki AC Subada Joshi MTO yauna combined team na Wangu Laifam Hills Range amadi Mayang semester gi akoi buma phamsing coming operations athabada khulai mayam ama phangba ngamle haidi operation adu fagalaba khulai sing adu AK47 ama SLR manga 303 rifle modified ama inches rifle ama 303 rifle ahum SBBL ani HE grenade taraga mathoi Chinese hand grenade ama WP grenade MK1 ahum grenade launching tube taraga manga detonator nipan detonator box ani Curtis taruk empty case taragani thoi bor ahum BP batch ama amasung walkie talkie ani ahangba MK magazine ama ahangba inches rifle gi magazine ama ahangba 303 rifle gi magazine mari ahangba SSL rifle gi magazine manga local made pipe ama recover to bangki phagalaba polam sing asi wongu police station na khusina khri loina makha ta ba thejin humjin bagi thabak su sata khrai amaramna manipur police ki IGP zone 2 DIG Range 3 amari Bishnupur District Police ke ASP na lusingdon additional ASP Operation Bishnupur Commando OC Kombi OC Maha Regiment amadi E129 CRPF ki combined team na miyoi khrana masing yamlaba khulai sing losingduna thamli haibigi pau phangmodagi ngasi ayuk pung taruk taba matamda Gelbung village satakibo operation satakibo operation tuda khangpok sangamada nongmay amadi bom yawna khulai kya losingduna thamlamadagi fagat pangamle hairi phagalaba khulai sing adudi A1 AB rifles ama 3 rifle ama HE hand grenade kuntragani thoi 2 inch motor shell mari helmets mine bomb taraga mathoi tube launcher kun WB smoke bomb mari arming ring kun amasum BP jacket ama detonator ani phangma ngamle sadakibo operation ado ayu pung tare ka makhai du lusinki loinana Kombi police station makha tabi investigation satabasu hokre hari atopa paw madana se minister na laikai kayagi maira pai bising unadun wari sanakre mausa ge phibam ge yengna rubada hausuk manipur gi phibam khra safarak paw sida manipur gi se minister en berena lamdam sigi tuan ba laikai gi maira pai bisinga phamina du ngarang numidang CM darbar hall da wari sanakre hari CM ge wari sanaba du saruk yakhiba laikai singi maira pai bisinga dudi sugunu serau pasoi moidang pok kwa kaithilamadi malom gi maira pai bisingi wari sanabadru lengana tangdu laitaba manipura mo ehena ba lokholakliba thabak thoram singda laikai gi maira pai bisingna su mating pangbiu athuba matamna manipura mapung pana santi hanjilang na ba lengana paikat piya ba thabak sing paikat hena su phongdok haidi se minister unaduna wari sanabadru maira pai bisingna manipura mapung pana santi hanjilang na ba lengana lokhat piya ba thabak sing adu lengana lokhat piu kangluk irang asina maram oiduna manipur miam supham nompham khangdana leire maduna miyam na masa masagi sanaba sinpham sing mapung fana thabak paikhatuna senthok lambi oina bu sulenga kimeke digi mating pangbiu haibu wapung kyasu phongdoki haidi amaromdana aikhoi gi mangkhiba hatkhiba punamak CBI na puthok piu haina wakat mifam satakre aikhoi gi mangkhiba hatkhiba punamak CBI na puthok piu Naurem thong khulem laikai da CBI gi kangbu toina laktuna maram sadana miyoi kya da wang pang tawa madi lerak konsang na singba sing photo copy gi thabak sa thabi yaning de haina ngasi naurem thong khulem laikai da nupi sing gi apunba yai phulup na sinduna maira sangle na wakat mi pham sa takre ngasi gi wakat mi pham aduda Hamzit amadi linthoi ngambi gi haksang CBI na puthok piu CBI na laikai da apanwa pibigano Manipur miyam santipa mi kanglup naibu wayel sa thabi yaroi Manipur lenga ani laibi yaroi no separate administration in Manipur amadi khulem laikai da CBI hanjin lakpa yaning di Haiba plate ka chung siznaki wakan mi pamadure saruk yakhiba maira pai BTS stalana na hai haukiba me mari da naurem thong khulem laikai da thoning da ba thaudo ma thoki thaudo siga mari leina CBI na ngehak leitana laikai sida ahumnak lakre lakpa gi maram hangmara su kari gi no haiba su khumnamde ngarang lakpa matamna su dukan sanglaga me tang mari je thokiba thaudo odru yawba mi yoisung masakhang bra hain hanglamki thaudo du thokraba su madura tin khiba miyam adu laikai miyam na masakhang manati laikai gi mi su yawkiba leiti mapam kaya dagi panglak talak na khibani adu su ngarang CBI tim ama laktuna thokiba thaudo du gi maram na laikai gi miyoi khara wa hangbagi thabak sathaba adu maram sade matungda mu hana tawbusu yaroi masigi texak manipur lenga na pugada bana haina phongdoki mangna makata na phongdoki bida megi tang ahum dagi thokiba irang asida chuchampurda sugunuda atai singi mafam kya da mihathi na hatkiba nupi oibigi izat mangan kiba thaudo kya du CBI na karigi damak ta haujuk phaw thigat pangamdribano
Mahairu Lingthui Ngambi amadi Hemanjit Mihat ki matang CBI na case pairaga hauzik phawba asiba aksang puthokpa ngamde atuba matamda puthoktu na Manipur miyam na sinop makata na CBI Norem thong khulem lekai de sangba yaroi hanjin lekai miyam otpa tawbigano lekai gi mi phaba punba tawbusu yaroi makata na CBI gi team lekai sida sangba yaroi sanglak patarabadi Manipur miyam kusamna duna akan makhongjang ama sangsingani loinana makata na CBI na mi phami pun tawrabadi madugi teksak Manipur lengan pugutabani haiba wafamsu phongdokhiari amaromdana Sahargum mihat NIA natragana CBI da sinabiyo haina wakat mifam satakre. Joint Action Committee Against the Brutal Killing of Sangom Sungpam Sahir Elai Sanana Sinduna Top Kona Mokong Ketri Awang Lekai da Sahir Elai Sanagi mihat yaning di haiduna wakat mifam satakre. Ngasigi wakat mifam madura saruk yakiba baby kaubi amanahai. Sahir hairiba miwes nomagi suraga sajaba miwe mane dubo moblin singi thawdo amada thasiki kunga mathoida lekana pangamdana lekitabne. Misi edura sinari bising NIA natragana CBI da sinaduna maralai bising serak bibiyo. Misi esiki langla langjin puthoktri ba phawba CSO Club Mahairu Lupsinga pulaga khongjang sangsinga naiki. Wakat mifam madura GAC gi spokesperson Haji Nazimuddin hai. Thawdo du thokre haiba khanglaba phawba lamlai police na sumoto case lokhotabaga loinana thawdok thokpham oiriba takhel gi miyam na maralai ba miyai puthokpina ba hona bidaba nungai taiki. Amaram na misi asibu yaning da ba phongdoktuna Ketri mayai lekai Ketri awang lekai Ketri Bengal hata Lilong Sora Kokta da subokat mifam satakhiari atopa pawamana ansamna lenga ki office sing thonglunsin bagi khongjang sangsingkre All Naga Student Unions Manipur ansamna status ta laingang na athingma thamliba internet hangdokadabane amadi government college singi contract lokiba associate beneficiary singi phal haidokadabane haina laingak ta khangan khrabasung asi phawba haidoktabagi mayokta numit nini supna Manipur amadi center laingak office sing thingjinbagi khongjang sangsingkre khongjang asigi saruk ama oina Sandel district oina DC office SDO office district council treasury office electricity office thonglonki Rukulsu UCO Bank amadi Punjab and Sind Bank su thonglon kheri makasa tharak poina to papamna samphai village tagi kulai kya phokre Kangpokpi district ki manung sanba Laimakong police station na konba samphai village ta ngasi ayuk pung mari dagi teret phawba Kangpokpi district police kunsuba zat regiment amadi CRPF ki combined team na satakhibo operation da kulai kya phokra haidi operation adu da fogalaba kulai singa dudi magazine ga konaba SLR ama 40 mm gi US made lethot ama country made 12 bore SBBL numayama local made 12 launcher manga 12 bore like artist kun amadi tear gas sale taraga mangan hari amarom na ngasi yuk district ki kangbuna kyam sipai thong ahan bi akoi mafam sing operation sa takre operation adu da mafam adu da yum thong ni purom da leramba miyoi samaga ni purom masak khangdok gi thabuk sa takhi adu moina mi phami pundi yaukhiba leiti hari Makasa tharak poina kangla pau dige to papom Kuki Jau community gi mingsa thian mani kiai tengno pau Impal da phongwa pau si ema da bade national media da Indo Myanmar Bordor town Moreh da Kuki Militant singgi Sahargum mani Heaven haina thasigi kungani thogi pau si da yawri ba pau si Kuki Jau community singbu mingsa thina ba sinba pau ni haina Kuki NP tengno pau district sirora manai Siol sina makata na hairibadi Moreh town India mas Myanmar Kuki Militant na yamna kana athingba lairi hairabadi Moreh police station hiramasigi matang FIR amata lawbalati Haiba Kuki NP tengno paul na thijin bada khangle pau sina Moreh state force commando hena pusilangna ba saruksin mani pau si chumdaba propaganda ni mitai majority community sina Kuki Jau tribes mangana na basin mani haina siol sina haidi amaramdana Manipur gi matang na wafum kya phokre Bahujan Sahitya Academy National Committee of India Thasiki Taraga Mangada Godavali Auditoriums New Delhi da pangthokiba Bahujan's Writers ki Marisuba All India Conference the Academy Sigi Manipur State President Manipur da Merigi Horakiba Kanglup Anigi Lana Siki Matanu Wapum Kya Pukotki Bagaloina Lana Sida Lake Dravasingi Mapam the minute any 2 minute leptuna Ikaikuna Kihan State President Gisiro Laman Haidi Conference Asida Bara Sarkar gi Cabinet Minister Sri Rajkumar Ananda Karodbat AC Delhi gi MLA BCS Ravi Supreme Court ki Advocate Vijay Kumar Ravi PSA gi President Nalarada Krishnana Mathangshina Chief Guest of Honor Special Guest Oidana Session Ahumnak Thokna India gi State Kungani Pandagi Delegate Lising Amaromna Saruk Yadana Pangthoki Haidi Amaromdana
PM gi Mizoram khongsa saruk yaroi Zoram thanga Mizoram State Assembly gi mikhal mathang thana bemer tareta pangtokdoriba mikhal asiga mari leina tha asigi kuntrada Mizoram gi Mamit Town BJP gi mikhal rally ga mari leina India gi Prime Minister Narendra Modi gi khongsat asida Mizoram gi MNF party gi lusing bus Minister Zoram thanga saruk yadaba yana leire haina news agency singi paun haidi Se Minister Zoram thanga gi matana news agency na hai Manipur Kuki Jau singi yum amari search kya mai thakre Manipur leiriba Kuki Jau singa si Mizoram da leiriba Kuki Jau singi horak mane Manipur Kuki Jau singi awabra saruk ya boina Prime Minister gi Mizoram election rally si saruk yaning da bigi wopum kya phongdokre haidi Loshilak po na panam pausi yadi ki to papawam na hayeng dagi MLA singi akhanaba team amana relief camp singing silagani se minister Tampaki lahulup amaga suspension of operation su tawnabagi thorang leibra haina pawmisuna hangbo hang amagi pakumda se minister nongthoma biren hai Tampaki lahulup amaga lenga ka suspension of operation su tawnabagi process ti ledubo process asigi sabsaba report leitri hai ki Kariguma su agreement sign tawnaba tarabadi masida lamdam asigi miyamna kari khangani haina lenga ki maikida khanba leibagi haina hangbo hang amada su sign tawnabada miyamna soidana haraugani haibu wapum thamki Se Minister na makata na hai Manipur thok libi irang asina maram oiduna lanjena duna tuan relief camp sing da leiriba inmate singi award apa khangduna ba pandamda lenga na MLA singoeba akhanaba timama semduna hayengdagi relief camp sing da satuna haktheng na yengsinbaga loinana ningtham tha sanglakpaga iroinana lenga ki maikai digi kambal sing su inmate sing da yenthokpagi thabak satharagane Irang asina maram oiraga lanjena duna leiriba miyoi sing masagi mayumda hanjinduna hanagum pukning leitana lehanana thorang lokat pahore hauji maki oina de relief camp de leiriba sing asi lehanana balengana prefabricated housing saduna thamle khara ama sabagi thabak loisilakle haina su minister na phongdoki adu hauji koina di myam pau su matang se lusinjarage ama su myam puna no update ngai mina sene su channel sigi mekeri gi myang info na makata na thamjari